Sisina irai pokpa mayamgi ko irai pokpa ngai ki oina ai se karam kanda yamna pharakadage haibado adugi matangdani ko silere gi kat mayam se sisina irai pokpa mayamgi ko irai pokpa mayam se la hadi khatang uthai kara nungai te ko tawai katang nungai taba khotaba duduma leire ko isaje confident ama ipu kaino ito to bai type ta dum lebedo isada care piyo hojik se yam sengna hara kanda ko isada care piyo isagi damakta khallo silena ko haidi emotionally khatang down gumba kai gumba dumaina chatle ko adu ngasagi sigi kaino mayam se ko card sing se yenga matungda by September ko by September or October gumba kai gumba na harasine ko si kan se da phai ko September October matung se da phana la e hojik ki oina haraga di ko haidi worries gumba kai gumba khra lei ko adu duna silena ko worries gumba lei haraga di kagenoma xyz reason amana leina ko haidi thabak se tobong lapang khang da buto maka sometimes haidi nangi emotions ina nangi lambi loina thingbai type ta hek tawe ko aduga khatang haidi mina su khra yetli tawe do nang khayam sengna ha kan da yetli tawbo khopa ado kem khaluno haidi nangi tobom thokpa hai tar ko wakhan nungai na layo ha ra silena ko 9 of coins lai ko 9 of coins la ko matam se ni pi se amakha yamna ke na mauna leitra makha haidi silena isada care pi budo self care self grooming kari kra sugumba mayam sine basida kem khandangai leina ko haidi mind do yaringai haidi activities amada involve tawraga hai tar ko mind do yaringai divert tawhanba kholanba ama darkar oi ko aduduna silaina ko haidi mina namda handaba mina ngamhandaba kholandaba ko investment gumba kai gumba dum khara su tawba su dum yai ko yaba bude aduga ngasai ge na je karam kanda agi life se kaina ga hara gadi chahi loiramdai gumba kai gumba se hai tar ko by September gumba kai gumba se yam phana lai ko sai kan se da ko adu mamang da di khatang problems macha kitang legani ko ado problem macha ang phana ban ha se da ina remedies amu mayam da kitang haijari na ko hadi sigi kainogi oina ko ndong sai gi sigi remedies ana haira ga di koi ko athumba gumba se ko athumba angobu machu gumba se Friday numit mi gi mingon da kai da leina ko khatang kaino gumba to biba donate haras ne ko donations gumba kai gumba do maina to biyo adu duma leire aduga again haitar ahana manning ko hadi imai pa ning ba ko pa imai pa gi seba gumba kai gumba to biba ko aduga amana leni amna haita aigi room oiro aigi dress oiro aigi ke ba khot po oiro yamna organize to ba ma darkar oi ko yamna aduna hadi yum ga se yamna decorate tawraga thammo aigi yum yam phajaba matam da ko adu su phaiye ba yamna sigi pot mayam se ko adu hadi yangi house kai ka leina ko beautifully decorate tawraga thammo aduga leina isa su nalo aduga ko hadi pink color gumba kai gumba leina ko dress selo adunga sagi pink se nupa ne pink se panuai te khote kan hadi rumal gumba ina hapo pocket ta pink color gumba kai gumba ko adu sisena ko gi irai gi leire ko irai gi kram kan stability ko chai loram dai gumba kai gumba September sai se yam phana la ko dugi marakta katang aina sum yet pakot pa lei ha banena aina si haija gi bato to biro last ki thamja gi amu yeng minarase ko